ꯃꯃꯥꯡꯗ ꯎꯔꯤꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯂꯝ ꯉꯥꯅꯨ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯂꯝ ꯉꯥꯅꯨꯅꯤ ꯉꯔꯥꯡ ꯑꯩꯅ ꯃꯌꯥꯡꯐꯥꯟꯒꯤ ꯁꯥꯏꯠꯇ ꯏꯂꯦꯛꯁꯟꯒꯤ ꯊꯕꯛ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯂꯥꯡꯗꯒꯤ ꯐꯥꯔꯒ ꯌꯣꯜꯂꯒ ꯂꯩꯔꯝꯃꯦ ꯃꯗꯨ ꯑꯩꯅ ꯃꯁꯤ ꯀꯟꯕꯤꯒꯦ ꯍꯥꯏꯅ 5,900 ꯂꯩꯔꯛꯄꯅꯤ ꯑꯅꯤꯁꯦ ꯉꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯔꯟ ꯄꯥꯠꯇ ꯆꯠꯂꯒ ꯊꯥꯗꯣꯛꯎꯒꯅꯤ ꯄꯥꯏꯕ ꯉꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯉꯔꯥꯡꯗꯒꯤ ꯃꯁꯥꯗꯤ ꯀꯟꯈꯠꯂꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯅ ꯊꯛꯅꯕ ꯃꯈꯥꯗ ꯄꯤꯔꯕꯅꯤ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤ ꯌꯥꯔꯟ ꯄꯥꯠꯀꯤ ꯃꯌꯥꯝꯅ ꯁꯣꯛꯇꯕ ꯃꯐꯝꯗꯨꯗ ꯄꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯤꯅ ꯁꯣꯛꯇꯕ ꯃꯑꯣꯡꯗ ꯊꯥꯗꯣꯛꯆꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯌꯥꯔꯟ ꯄꯥꯠ ꯌꯧꯁꯜꯂꯛꯑꯦ ꯌꯥꯔꯟ ꯄꯥꯠ ꯒꯨꯂꯥꯏ ꯌꯧꯁꯜꯂꯛꯑꯦ ꯏꯁꯤꯡꯕꯨ ꯌꯥꯝ ꯀꯪꯅꯔꯕ ꯀꯩꯝ ꯇꯧꯏ खामगा है खामती है Şey sorun ya öyle değil. galiba nane khongchang ji yaran patki saruksu ayamba hojikse nongsing tabu watpanina ayamba kangsilame adubu yamna langba chaw paramdi ui asida thadarmage sahi ani hungge manga lakpadadi lam nganu yam tahobane songi lam nganu su amta pula traba khangdine mapang pula suthina ban tawne amta pula tabu udre Nupi de hayır. Atay lấy yam sào vậy, mà sao mà yam chẳng biết đâu nó bài cái. Chỉ thật đó à cái này. Xin chiên cái gì à đây ạ? Chiên gì vậy? Dạ rồi đó. Lấy sang cái mà khác ạ. Yam sole yam phaba so dum yare ba. Lang ising tha ta lo. Ade ising ma pan ta halo ya ne dei. Langgo. Ya ne to singa ne dei. Kan to la dei. Ama du dang ga phanga di. Ama da ma ba. Ba ba ne da sa sa ya re. Se bo ya ne de.